Akashbani Imphal R.K.Gorani na pau pajari ahanbada maruiba pau Mukhyamantri na school training tawriba nahasinga wari sanakre training phanglaba nahasinga thabak hawdoknaba selgi tengbang piragani hana laukthokre Manipur Rajyapal Lakshman Prasad Acharya na hairi Manipur ki kala Sanskriti asi Bharat ki danatana malem asi amatta oina punsin hanbada achobo saruk am oiri Raijya Principal Chief Conservator of Forest Anurag na hairi mangsilakliba lamlaki sa usek sing jauna wildlife kanaba honabada ekhoi khudimaki thaudang dei All India Football Federation ki President Kalyan Chaubin na phongdokhin hai wafam adu aran bani Federation bu lana uhanna bahona bani hairi amasung Kendra ki Haksel Mantri JP Nada na hairi Sarkar ki Ayushman Bharat Pradhan Mantri Jan Arogya Yojana na ngasi phawbada imung million chamaga kunda kanaba pikre Raijya asitagi tongan sector singda training tawriba nahasingda Manipur Sarkar gi maikaidigi makhoi thabak hawdokjanaba akhanaba selgi tengmang pibaga loinana makhoina Manipur gi wangmata thabak phangbada sarkarna pangpham thokpa mateng panglage haina Mukhyamantri Nongthomen Birena phongdokre Delhi gi Hindu College ta Kendra gi Tourism Mantralayag gi Hunar se Rozgar scheme gi makhada paikhatpa hospitality sector amadi perfumery ki training phanglaba nahasinga video conference ki khuthangda wari shanabdan bada wafam asi Mukhyamantri na phongdokhibani Mukhyamantri hai schemers ki relief camp chachapam loduna leidiba naha humudran dipa nyawna punna naha chamri romda training piri makhoi sing adigi manungda naha chama humpuma pandi tongan ba company singda thabak phangkhre handakta Delhi gi Hindu College ta pangthokiba chayol ahungi perfumery training de saru yakhiba naha kunthra su yauki madugi manungda naha tara mangadi relief camp ta leidiba mioi singni magna hai Perfumery ki training asi mai pakna tarok laba lamdam sing naha singna makhoi gi oiba thabak sing hawdok sanaba honabada sarkarna lupa lising yangkai gi selgi tengbang pigani masigi loinana atopa sector kyada training phanglaba naha singna mapalamda thabak phangba matamda makhoi gi leifam safam gi damak lupa lising mangi senpam pibaga loinana makhoina Manipur dagi ahan masat khinaba honaba matamda sarkarna flight ki akhanaba thorangsu paikhatna honagani Maruina relief camp the lehori sing even mapanda laboro moidu da koi priority hana piba chathok chasingi adugi adagi hebu waganu pesabudi yamna piro ngamoy adu palising manga di loina pigano perfumes haba Hindu College da yawru moy kuntha do workset saba khopa ke do pami haragana through Deputy Commissioner da startup ki scheme gi makhada no you can get up to 1 crore no gi performance no gi thabak tugi matungina adu husik aho bugi hoina di 50,000 planning through the set money hoina koi noi kuntra gi pirani Unaba tu da hantak Sri Nongthomen Birena Raijya asigi tongan ba jela singi Deputy Commissioner sing amadi atopa vibhag official singna training sing asi mai pangna pangthona bahona bada achoba thodong lobagi damak makhoibu thagatpa phongdokhi masigi loinena Sri Birena lusingba sakar asina na singi damak tongan ba thaurang kya lakhol pirakpa sigi damak training phanglaba amadi thabak phanglaba na singna su sarkar asibu thagatpa phongdokhi Ngasi ki thoromadu da Mantri Singh Thongam Biswajit Singh Awangbo Niyumai Kasim Basum Dr. Sapam Ranjan amadi MLA kaya yaungna official Singh su saruk yakhi Manipur Rajyapal Lakshman Prasad Acharya na hairi Manipur gi kala Sanskriti asina Bharat khakta natana male masi amatta oina ponsin hanbada achobo saruk ama oiri Rajasi Bhagachandra Cultural Foundation Manipur amasung Jain Manipur Dance Academy ne sinduna Uttar Pradesh ki Ajodhya gi Ram Mandir dangarang pangthokiba Rajasi Bhagachandra lekhidabagi chani kuntruk suba kumon thromda mahakna makhata na hai Manipur asi Ishwar bu chena thajaba rajya amani lamdam asta leriba Jain Manipur Dance Academy amadi Sangit Natak Academy na Manipur gi kala Sanskriti bu malemda saktakna ba honariba sida Rajyapalna thagatpa phongdokhi Thorom Adda Jain Manipur Dance Academy Director P. Bilas, Rajasi Bhagachandra Cultural Foundation Manipur ki Advisor R.K. Radha Mohan Yaungna State Kala Academy ni Delhi gi mit singsu saru yakhi. Assam Rifles na sindona Bharat ki ऐतिहासिक oiraba mafam singi matangda lecture program amangasi Kangpokpi Jila gi L Hengjol da pangthokre Headquarter IGR isna thadorpa cherol aman hai
Thorom asi haurukleba nahasingda leibak asi leijariba ऐतिहासिक ओइरबा मफमसिंग अमदी मरोइबा पोलमसिंग asi खंगनबगीदमक पांगथोकपनी थरोम मदुदा महिरोइसिंग अमदी ओजासिंग सरू याखी कल्चरल हेरिटेज सोखतपता असम राइफल्सना लौरिबा थौदांगसकी मतंगदसु ngasi थरोम मदुदा उतखी आकाशवाणी इम्फाल की कैजुअल जनरल अनाउंसर लोबगी अइबा चांगिंग परीक्षा के फोन लाउथोकले परीक्षा माई पाकलबा सीरियल नंबर अमदगी 94 फाउबद लेबा कैंडिडेट सिंग ऑडिशन थासगी 13 सीरियल नंबर 92 दगी 92 फाउबना थासगी 13 दा अमदे सीरियल नंबर 42 दगी 113 फाउबना थासगी 15 दा पांगथोकलगनी कैंडिडेट सिंगना ऑडिशन यावबा लाकपदा एडमिट कार्ड पुरकदबनी अकुपा मरोल आकाशवाणी इम्फाल की फेसबुक पेज की खंगबा यागनी पाउगी मरक थन्ना अतेनबा ब्रेक अमा NABH Phanglaba AOI Babina Specialty Hospital asida Medical Surgical Radiation Oncology Nuclear Medicine Lying Bagi Khudong Chaba Pizari State asida ahanba oina thyroid cancer gi iodine therapy haubaga loinana cancer khangdok naba PET CT scan leiraba hospital ni CMHTPMJY card paiba amasung government employee singisu lying bada khudong chaba pizari doctor singna tumor board phamduna anaba singi lying da chawna mating pangli akupa marol gi damak AOI Babina Specialty Hospital Sajiva Jail Road Khabaisoi Imphal East Tanabiu ताबीरिबा पावसी आकाशवाणी इम्फाल दगिनी राज्य के प्रिंसिपल चीफ कंजर्वेटर ऑफ फॉरेस्ट अनुराग वाजपेयी हाइरी मांगसिल लकलिबा लमलकी सा उचेक्सिंग याउना वाइल्ड लाइफ कन्नब होनबदा इकोहिदिंगमकी साउरबा थौदांग लै हुमुद्रा सुबा वाइल्ड लाइफ वीक लिसिंगनि कुनमि थौरंगी मनुंगसना वाइल्ड लाइफ कंजर्वेशन थ्रू को एक्जिस्टेंस हाइबा हिरमदा मणिपुर सरकार की वाइल्ड लाइफ विंग फॉरेस्ट डिपार्टमेंट सिंधुना होटल इम्फाल चथकिबा वर्कशॉप हौदबगी थौरमदा श्री अनुराग ना हाई वाइल्ड लाइफ कनबदा सरकार की मरी लेने विभाग सिंह खक्ता नतना तोंगान तोंगान लुप सिंह CSO सिंह अमदी मियामगी साउरबा दायित्व लै मरम असिना लमलकी सा उचेक सिंह जोखतपा अमदी वाइल्ड लाइफ कनबदा पुनमना लौबा याबा थौदांग सिंह अदु लौमिनसी थरमदुदा एडिशनल प्रिंसिपल चीफ कंजर्वेटर ऑफ फॉरेस्ट एडमिनिस्ट्रेशन एंड प्लानिंग सोरेफी वासुम चीफ कंजर्वेटर ऑफ फॉरेस्ट वाइल्ड लाइफ एल जॉय कुमार याउन एक्सपर्ट केसु सरू याखी थोरमदु मनुंग सना तोंगान तोंगान सेशन सिंगदा वाइल्ड लाइफ कमरी लेनबा एक्सपर्ट सिंगना चेपा थोखी ऑल इंडिया फुटबॉल फेडरेशन AIFF की प्रेसिडेंट कल्याण चौबेना फोंदोखिबने हाइबा वाफम अमा वायरल ओरकलिबा असगी मतंगदा फेडरेशन असगी माइकेदिगे सिंगदोरकली AIFF थादोरक चेरोल सेंगदोक वारोल मदहाई अवांग नुपोट लमदंगी फुटबॉल सानोरेसिंग मतंगदा फोंदोक वाफम अदु श्री कल्याण चौबेना पब्लिक प्लेटफॉर्म दा फोंदोखिबा लेते श्री चौबेना स्टेट रीजन नत्रक इथनिक सिटी की फुटबॉलर सिंग मतंगदा वारोल अमते पीखिबा लेते हाइबा थौदोक असि मियाम लाना संदोक्तना इंडियन फुटबॉल मिक्सर थेन बहनबनी हाइना AIFF की माइकेदिगे फोंदोरकली पनबा याबदी श्री चौबेन अवांग नुपोट लमदंगी फुटबॉल सानोरेसिंग असि हाइथोय सिंथोयरबसु वांगबगी चांग वाटली मरम असिना अवांग मियुसिंग लेबा राजस्थान कुमार राज्य की सानोरेसिंग फेडरेशन सेमगनबा होनरगनि हाइना नेशनल मीडिया क्यादा फोंनखिबनी माके वारोल अदुबु माके क्यादगी यानिंगदबा फोंनखिबसु लैख्रबनी श्री श्री गौर गोविंद गर्ल्स कॉलेज खुराई की IQAC NSS RRC अमदे मैक्स मणिपुर के खोसमनदुना ngasi कॉलेज असिदा ICIBH अमदे STD की मतंगदा पुन्ना खंगमिनबगी थरोम पांगथोक्रे थरोमदुदा ICIBH करमना संदोकपगी अमदि मसि करमना थिंगदगी हाबी मतंगदा खननैनखी मणिपुर थोलिब इरांग असिदा कुकीसिंगना ड्रोन बॉम्बिंग तौखिबा लेते हाइना हंदक चीफ ऑफ आर्मी जनरल उपेंद्र द्विवेदीना फोंथक वाफम अदुबो यानिंग फोंदोलोदना ngasi कक्चिंग जिला की कैरक यवाबुंग मार्केट सेता वाकत मिफम फंखी कैरक यूनाइटेड डेवलपमेंट एसोसिएशन अमदि कैरक अपुनबा मैरा पाबिना सिंदुना चतकिबा वाकत मिफम मदुदा आर्मी चीफना राज्य असिदा थोलिब इरांगबु करिसु थवोइदना लौबा यानिंगदे इरांग असि लेंगांगना अथुबा मतमदा लोइसिलु हाइबने सिंगबा प्लेकार्ड सिंग पाइखी नुपी खुनाइबु सिंगनबा अमदि नुपीबु हंथना येंगबगिदमक हाइंगांगदगी रोमारियोबु कोयेंगना लुसिंगबा UNLF ना चैराक पिखिबने हाइरी लुप असिगी पब्लिसिटी सेक्रेटरी ने थोकपा चेरोल मन हाई ngarang yairipok pesi singlakta haingang mayai lekai digi khoinaijam romeo
Romario mapagana nomaina kaukhiba du koyengna lusingba UNLF ki task force kanguna tawkhibani Romario na nupi khunai bu singna duna madi khunai gi chanabi wangbuda nupi singbu hanthana yengbagi damak cherak asi pikhibani Lup asna makhatana khunai gi chana locha thugairakpa amadi aranba mongda sel taliba sing khudakta lekna ba khanghalakli Manipur Lomi Lup na hairi CAS ki me thadi August phawbuda Raijas ta thengkhang ahumlok ising isaw mayong nakhiba duga mari lenena Kendriya Griha Mantralayna State Disaster Response Fund amasung National Disaster Response Fund dai kaithorkiba senpham sing awaba mayok nariba lomi abde ngambe singda matam sana phanghanbiyu Manipur Home Guard Employee Welfare Association na laikhidraba Home Guard personnel ahungi imung manungda scheme gi senpham sing khusinna kre Manipur Home Guard Welfare Scheme gi makhara thabak taki potha khraba amadi laikhidaba personal singida piba sel tengbang adungasi association asina lampel patalai ba Home Guard headquarter da pangthokpa asamba tharum amada khushin nakhibani Senapati District Veteran Football Tournament lesing ani konmeri gi ani super edition gi winner Makrelui Veteran Football Association na oire Nachi Jila Asge Estorta Football Ground Sanikiba final match ta Makrelui Veteran Football Association na Katomai Area Veteran Football Association mu panjal amashwino da maithi bipiduna winner oikhibani Akasbani Imphal dagi pau tabiri केंद्र के हकसेल मंत्री जगत प्रसाद नड्डा हाइरी सरकार की आयुष्मान भारत प्रधानमंत्री जन आरोग्य योजना नंगसी फावबदा इमुंग मिलियन चामगा कुंदा पानबा कानबा पिख्रे अमदी सही ओइना इमुंग अमममदा डॉलर लिसिंग तरुक फंगनख्रे वफमसी वर्ल्ड हेल्थ ऑर्गेनाइजेशन साउथ ईस्ट एशिया रीजन की मुद्रा तरेट छुबा मिफमदा वांगांगबदा मंत्री न फोंदोखिबनी महागना हाई मालेम की ओइना World Health Organization na Global Traditional Medicine Center sembada Bharatna asoba thodang lawri Srinada na hai ingnesing ni tara digi hauduna Bharatna National Program for Prevention and Control of Non-Communicable Diseases ana hali tharong asigi makhada Bharat ki oina NCD clinic charted ka yankai humdoi daycare center chahum ga yankai trok amadi community health center lising taruk ka chani kunthra nipan hangdoktuna thamli Panba yabade World Health Organization Southeast Asia Regional Committee humdra tre chuba mifam asigidamak Srinada bo chairperson oinasu khankrabani Pradhanmantri Narendra Modi na haidi yumno na balaibak amo oina Bharatna Maldives kidamak lokhatpam thoba thodang lawri Mihut Kangbu ki thakta Maldives ke Rashtrapati Dr. Mohammad Muizu amadi Pradhanmantri Narendra Modi wari sanarba tungda punna thokpa cherol amada hai Maldives ki miyam gidamak tangai patna jama polam sing phangan batana tana mahusana thon amanga ta thorakpada thangnaba afaba ising phangan badamadi COVID-19 matamda vaccine kapthokpada Bharatna saungna mateng pangki Shri Modi na hai Bharat amasung Maldives ki lainariba mari asi liraba amadi yamna naksinaba mari ni Yumthangnaba na hana haiba policy amadi sagar vision da Maldives na maruiba mafam amakalli Pradhanmantri amadi Rashtrapati Dr. Muizuna Maldives ki Hani Madhu International Airport ke runway video conference ki kuthangda punna sangha ki amdi leiba adu nongna puthokiba rupee card payment ki ahanba transaction chu lusing ba ani na tawkhi masigi mathakta lusing ba ani asina tungan MOU ka yasu sahi tawna ki Lawu singu mantri Shivraj Singh Chauhan hairi leibak asi lawu singu da hena khumang chawsina bagdam sarkarna angamba thakta honari New Delhi da ngasi pangthokiba lawmi amadi lawmi lepsinga unabagi tharamda mantri na hai lawmi sing da hena kana hanabagi damak sarkarna thabakya leptna paikhatli kudamoina krishi vikas yojna amadi fasal bima yojna paikhatuna lawmi sing da kana ba fanghali Tharomadu saruk yaraduna Bharatiya Kisan Union Delhi ki chairman Satish Lambadan hai lawmi sing na pukhalakpa wafam sing adu sarkar asina thabak onthorkani haibigi thajabasu lawu singu mantri ni piramkhi Hauzik arobida maroi pau amuk hana Mukhyamantri na skill training torba naha sing wari sanakre training phanglaba naha sing da thabak haudongnaba sel ki tengmang piragani hena lakthokre Manipur Rajapal Lakshman Prasad Acharya na hairi Manipur kala sanskriti asi Bharat kaktanatana malem asi amata oina punsin hanbada asobo saruk ama oiri Raiji ki principal chief conservator of forest Anurag na hairi mangsilakli balamlaki sa usek sing jaungna wildlife kanab honabada ekoi khudimaki thaudang lei
ऑल इंडिया फुटबॉल फेडरेशन की प्रेसिडेंट कल्याण चौबेना फोंदोक्पिने वाफम अदु अरानबनी फेडरेशन बु लाना उहन होनबने हाइरी अमसुंग केंद्र की हक्सेल मंत्री जेपी नड्डा हाइरी सरकार की आयुष्मान भारत प्रधानमंत्री जन आरोग्य योजना ngasi फाउबदा इमुंग मिलियन 100 कुंदा कानब पीखरे पाउलोइजरे।